ꯊꯥꯏꯅꯒꯤ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯌꯥꯝꯅ ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯑꯃꯥꯏꯕ ꯄꯦꯅꯥ ꯅꯨꯡꯉꯥꯏꯔꯦꯗ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯤꯡꯖꯔꯛꯄꯗꯣ ꯉꯁꯤꯗꯤ ꯄꯥꯡꯊꯣꯛꯂꯒꯦꯗ ꯃꯇꯝ ꯀꯥꯏꯗꯦ ꯉꯁꯤ ꯍꯦꯛꯇ ꯍꯧꯔꯒꯦ Potrangga mitrangga tenggaina karam nama kontongan gani ayo lakla cucu ayo lakla cucu lakcaida ngasi ti loi do ngasi thiduk patara ba yekna ba do ha dauri ꯍꯦ ꯑꯃꯥꯏꯕ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩ ꯀꯧꯔꯒ ꯂꯣꯏꯁꯤꯜꯂꯝꯗꯅ ꯆꯠꯈꯤꯕꯁꯤ ꯀꯩꯒꯤꯅꯣ ꯆꯌꯣꯜ ꯑꯃ ꯃꯅꯨꯡꯗ ꯑꯩꯒꯤ ꯆꯛꯈꯥ ꯇꯝꯃꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯃꯥꯏꯕ ꯅꯪꯒꯤ ꯊꯋꯥꯏ ꯂꯧꯅꯤ ꯈꯪꯉꯨ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩꯕ ꯃꯥꯅ ꯍꯥꯏꯔꯝꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯂꯥꯏꯃꯨꯗꯨꯅ ꯑꯩ ꯂꯥꯏꯇꯤ ꯌꯦꯡꯗꯦ ꯂꯥꯏꯔꯤꯛ ꯃꯥꯡꯂꯕ ꯃꯇꯨꯡꯗ ꯑꯍꯜ ꯑꯁꯤ ꯅꯥꯔꯦ. Papa, nang nasayang drabo. Papa, kumang doon ay. Yare. Jatuh dah. Am dan tu kau. Papa. Jadi kita mana? Apa? Mana pergi sih? Baik pun. Baik je. Mata mai betul lah lama le. Bang aja deh. Acang yang mana itu? Baik papa. Papa aja. Nang maning kaya mama pecah tu kau susah. Hoi papa. Papa di. Papa. Di. Bisa ba? Papa. Bisa ba? Papa di. Oh, napa na lo na thằng cháu lại ở đây thì ở chỗ phần thì phâu napa số phong mà thế là vợ được cô
ꯂꯥꯏꯔꯤꯛꯇꯣ ꯑꯝꯇ ꯄꯥꯒꯦ ꯍꯟꯖꯤꯟꯅ ꯍꯥꯏꯕꯗꯣ ꯁꯣꯏ ꯆꯨꯝꯃꯝꯕ ꯌꯥꯏ ꯃꯗꯨ ꯆꯥꯏꯅ ꯁꯣꯏ ꯇꯧꯗꯦ ꯉꯁꯤꯗꯤ ꯂꯩꯇꯦ ꯑꯁ ꯃꯥꯏꯕ ꯄꯦꯅꯥ ꯋꯥꯔꯤꯁꯤꯗꯤ ꯂꯥꯏꯋꯥꯁꯤ ꯈꯥꯎꯕ ꯃꯇꯝ ꯑꯝꯇꯗꯤ ꯄꯥꯊꯣꯛ ꯌꯦꯡꯉꯒꯦ ꯀꯔꯤꯕꯨ ꯍꯥꯏꯅꯣ ꯄꯥꯕꯨ ꯊꯣꯛꯏꯕꯕꯨ ꯁꯤꯁꯨ ꯑꯣꯏꯔꯝꯒꯅꯤ ꯁꯣꯏꯗꯅ ꯄꯣꯇ꯭ꯔꯪ ꯃꯤꯇ꯭ꯔꯪ ꯀꯔꯝꯅ ꯊꯦꯡꯅꯔꯒ ꯃꯈꯣꯟ ꯊꯣꯛꯀꯅꯤ ꯑꯌꯣ ꯑꯌꯣ ꯁꯨ ꯂꯥꯎꯔꯣ ꯂꯥꯎꯔꯣ